tungan social media amasung siphonggi maruoiba ipaw khara miyamda thamjage Assam gi karbi anglongda ain kaina sangsindur lairiba Kuki Singgi manungda Manipur Da Hallakadaba Kuki Singgi list Phangle Haina Chief Minister BIREN singar Thamkhre Hairi Kuki lising ama henbana Assam gi karbi anglongda ain kaina laisiliba singasi takthokna Manipur Da Hallalagani haina Karbi Autonomous Council na phongdokhraba matung Manipur Da Hallakadaba Kuki Singgi list Phangle Haina Chief Minister BIREN singar Thamkhre Haina The Economic Times na report tawrakre hairi Pawas na makataraduna hai list adu diawriba sing adu mari lenaba district administration singna verify tawnaba su khangankre hairi thas ki tang amada karbi anglongdagi Kuki samangarom eviction tawkhiba adugi manungda myoi kharadi ukhuldagi ni haiba khangmangamle haina su pawas na makhatana phongdokle social media da hauze viral chaliba bablu lutongmamna pikhiba speech amagi matangda Twitter da Dr. Lamthengtang Hokibna Bablu loitongmamna pikhiba speech adabu support tawrakre hairi ain kaina ILP parambada senaba SDC suspend tawbagi mahuta terminate oina tawbiu haina JYDC na phongdokre mayang Imphal Bengunda leiba bakery amada thabak suramba non local kunga mapal ILP pass kangno chumna piramdabadagi senabani haiba revenue department gi masang maming takthokdaba SDC ama suspend tawkhiba adu masang maming takthoklaga terminate oina tawbiu haina JYDC gi president paumi singa unaba mada phongdokre Bengungi praja miyamna aikoi illegal migration sabatpa leite masaming haning dab SDC ma suspend tawbe hari base masaming takpiraga suspend nate terminate tawbi gadawuni adu matam gi police na su makoi ngale da kholaga verification tawrang ngana gata heta sumaina lale no gi document ji parami ba ILP card su lale base ILP na pi ba nom sing sigi matang hai base su praja da khidang awareness tawraga ba tanbiu aduga bakery tawri se mang Imphal Bengun khatanate atop mafam singasu bakery tawri hairiba bakery tawri mafam singasu makhata na thijanbiu matam sangna Board of Secondary Education Manipur Bosem gi regular chairman gi pham hangduna leiriba si mention bin ba khangan khibabu thabakta onthorok tabna maram oiraga phesong na Bosem gi office thongnon sinkhre amadi police ka mahiro singa sauna mungna khre hairi